Miyoibagi Lalonbada Chenaba ani KSA na Fagatkhre. Lamdam asigi ana layengda mateng oinaba loop kayana hospital singda EP duna miyamgi punsi kananaba hotnaringai chairakta Regional Institute of Medical Sciences RIMS ki staff kharana sel piduna khutne kharaga manaduna Lalonbada Chenabani haiba miyoi ani Kanglaipak Students Association KSA na Fagatkhre. Hiramasigi matangda khuyathongda laiba Kanglaipak Students Association KSA gi mayai loisangda pangthokpa paugi mifamamada KSA gi General Secretary Sanjoy Khulakpamna hai lamdam asigi loop kayana hospital singda ana layengda mateng oinaba EP duna mi amagi punsi kananaba hotnaringai chairakta michang sanga leijadaba igi awatpa leirakpa matamda masagi pambai leijadraba singdagi paisa lauduna yolambani haiba miyoi ani loop asida miyoi kharana pau pirakpadagi fagatpa ngamkhibani Lalonbada Chenaba miyoi asina haidorakpadagi matungina RIMS ta thabak tauba staff sing security amadi attendant singna miyoi ani asida watle haibagi pau piraklaga EP naba donor thiraga miyoi ani asigi makhada donor sing thamduna Lalon lambani Hairi tongan ba imungi miyoi singna hospital dagi waiduna kapkhraba matungda amuk singnaba hotnabada EP bagi niti niyom sudabana EP ba yadaba kaya yaunariba asigi mathakta tha ahum mari ahum lak pibada RIMS authority na mataw karamna ayaba piramlibano masida RIMS ki staff sing chenaramgani haibagi thajaba lei miyoi asina haidorakpagi matungina su RIMS ki staff sing patient party dagi paisa lauraga makoida sinai haiba wafam fongdorakli maramasina lamdam asigi loop kayana EP duna katkhiba singadu karaida sizina khrabage paisa piraga sendan lambiromda sizina khraba haibagi wahang ama lakle haina fongdokhi KSA na Lalonbada Chenaramdagi fagat laba miyoi singadudi lalambung nausek pamlaikai dagi tongbram ranabir chahi humfutaret apokpa laikhidraba tongbram mani amasung kwakaitel laisram laikai dagi laisram ribananda chahi kun apokpi laisram maladevi kawi Hairi Lalonbada Chenariba tongbram ranabirna chathariba thabaki matangda fongdorakpagi matungina hairiba Lalonbagi thabak chatharakpa asi chahi kunlam hele Hairi anabagi patient singdagi igi mamal oina lupa lising ahum chamnga dagi Mari chamnga lauraga mahakna EP naba donor thiraga donor aduda lupa lising ani chamnga piraga EP bagi thabak chatharakpani Hairi ahenba senfam aduna mahakna laubani Hairi mahaki makhada EP naba donor masing yamna lei donor singnasu EP ge hainasu hairakpa yawi Hairi mahakna makhata na haidorakpadagi matungina RIMS security oina leiba Priyochan Ibochau Ingocha amadi technical da leiba Santa amasung attendant oina thabak tauba Anawarni Hairi loinana staff karasu Lalonbada yawi haina fongdorakhi